manipurbu tabiriba khwai pumnamakpu ehanbamaktada aihakni kuknuna khurumjari. Channel asida nungairaba phunga wari macha paurongna chingba kaya ama puzaraki. Amadi mayamna nusibiduna channel asibu like, subscribe amadi share tawbasu kaubidunaba hazari. Thaina mamangayda leibak amada lairaba nupa ama leirongoi chahisu mayai chalaklabani adubu ngasi fawba nupi thide aduna imung manungki thabak khuding kolik wairam hizu phizam chakthok phawsu tawbiningai nupi amata leitraduna mana loina honazabori aduna mayumdagi khubai ama chathokpa mirak tinba phangoi nupi leitabagi nungaitaba kharadam oirabasu koknaba hairaduna usuba khudheiba nupa amada una saba nupigi mitam ama sahatli saktam masi yengbada adukki matik ningthizakri thawai palaba mali lairabana saktam si imungda thamlaga miron nganga merakla ibema hidak ngangthak amta hala mana mathanda amuk khumse nupigi khonjal saraduna hanjari khumzaraga mathanda adumak mahanza mathanta chagiraba ibema haina amuk hanse ibema amuk saduna loizere haina mana adum thongdokje asum tauna ugi saktam adubu taibang ni loina bagum loina rakhi nongmadi lairaba nupa aduna ugi saktam adubu yengladuna ibema ai ngasidi marup ama unaruge chakle salamuko haina hairamlaga chatkri mana asum lakpada marup ama lambida kok hek thengarami marup aduna kamdauri marup nungairidana haina hangitlami lairaba aduna hoi marup nungaizari marup ti kamdauribagi marup aduna thoidokpa ana ayekti leizadi asumna hoina unarudraba tungda hangna khotna tawduna nahak wari watai tawnaraba tungda marup aduna lairaba aduda marupu yung kai panbirabro hangnaklami matam aduda lairabaduna ikai khangbadagi hoi panjari haina khumlami marup aduna karigi aduga aikhoidaga amata talaktriba haina hangnaklami lairabaduna ahan oine yung panpaduda ikaiduna marup mapang amata taksadrabani haina khumlakhi marup aduna adudi phari isalgi masak yengba tare chalasi noyumda haina hairakpadagi lairaba nupado tawbam khanglamdi upai leitabana makhoi ani laami makhoi anina asum lakminabada lairaba nupana khallami kamdawni ai ngasidi choptuna siba taredana holai ibungo nanaibu kanbiyu asumna chatna mathanta murum sonbaduda mataw aduna marup kaidawbirabagi nathanta murum solbadubu hanglakpada lairabana marup sumdawban nachaldunadi anganglina horel marupna lengsinbibada hongna lonchat khangdaba kok ulakadra haiduna itomta nungnang sabani haina haizilami asum lakpana marup anidu lairaba marupki thongal yauri lairaba nupaduna magi marupta marup thongal sida ngaihakta panbiramko ai nachalduda hana amukta paw pizarukhige natrabadi imung manung isairamnabadi marupna nengsinbada nungairo asi haichillamdaga lakminaba maruptubu thongalda thamlamlaga matomda sanglai sumang yaubaga magi purit phirol pumnama ningthina sudok chamthoklaga phawrambadu urami madu ubada ma ngakpana kham thenglami asumna amuk khalami laikai iche inemna aigi angawasi ubiduna phirolse subi sabirambu oirambasu yaida haina khalami amuksu imung mangko luna nana taithok namthoklaga dok thamaina chingba thalamba ubadadi amuk hena ngakpa pokhirami lairaba nupado karamba laina tamnaribano natraga kanana aibu laknaribano haina chingnarakli aduga asumna kauduna yenglami yumsibu kana laibage asumna amurak anirakti hangi kanamta khumlakti
ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯄꯗꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯎꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯒꯤ ꯃꯔꯣꯜ ꯄꯨꯝꯕ ꯈꯪꯅꯔꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯌꯧꯔꯝꯈꯤ꯫ ꯃꯥꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯗꯨꯅ ꯃꯔꯨꯞꯇꯨ ꯀꯧꯁꯤꯟꯖꯔꯨꯔꯦ ꯑꯗꯨꯒ ꯌꯨꯝꯗꯨꯗ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯛ ꯃꯊꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯅꯨꯄꯤꯅꯤ ꯈꯜꯂꯨꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯣ ꯉꯛꯄꯗ ꯅꯠꯇꯅ ꯀꯜꯂꯛꯄꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯨꯝꯊꯟꯊꯟꯈ꯭ꯔꯤ꯫ ꯂꯥꯏꯔꯕ ꯃꯔꯨꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯄꯒꯤ ꯍꯧꯅꯕꯤ ꯂꯩꯖꯕ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯑꯗꯨ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯔꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯨꯛ ꯀꯧꯅꯁꯤ꯫ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯃꯤꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯕ ꯄꯣꯠꯇꯨ ꯂꯧꯅꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯈꯜꯂꯤꯕꯗꯨꯗꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯗ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯃꯁꯛ ꯃꯊꯧ ꯆꯪꯈꯣꯜꯂꯕꯤ ꯑꯁꯤ ꯄꯥꯏꯗ꯭ꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯒꯦ ꯑꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯉꯥꯡꯅꯈꯤꯕ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯕꯗꯨ ꯍꯥꯟꯅ ꯆꯥꯛ ꯀꯧꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯑꯄꯥꯏ ꯑꯄꯥꯏ ꯂꯧꯅꯕꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨ ꯑꯗꯨ ꯄꯥꯏꯕꯗꯒꯤ ꯎꯄꯨ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯊꯪꯗ ꯂꯥꯏꯔꯕ ꯅꯨꯄꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯕꯨ ꯑꯃꯨꯛ ꯆꯥꯛ ꯀꯧꯔꯤ꯫ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯇꯨꯒꯤ ꯅꯨꯄꯤꯗꯨ ꯍꯨꯔꯥꯟ ꯄꯪꯌꯦꯡꯗ ꯌꯦꯡꯉꯤ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗꯁꯨ ꯆꯥꯛ ꯆꯥꯕꯒ ꯆꯪꯗꯦ ꯅꯨꯄꯤꯗꯨꯕꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯉꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯃꯁꯤꯡ ꯑꯣꯛꯂꯕ ꯑꯗꯨꯃꯛꯇꯗꯁꯨ ꯅꯨꯄꯤꯗꯨ ꯌꯦꯡꯗꯧꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯨ ꯑꯗꯥ ꯍꯥꯞꯄꯨ ꯄꯪꯀꯧꯗ ꯀꯧꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯧꯁꯤꯡ ꯂꯩꯔꯕꯤ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯅ ꯈꯪꯂꯕꯣꯏ, "ꯃꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤ ꯑꯩꯕꯨ ꯁꯥꯊꯤꯅ ꯃꯤꯇꯥꯔꯤꯁꯤ꯫ ꯃꯥꯅ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯒꯗꯧꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯅꯤꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯥꯗꯒꯤ ꯀꯩꯔꯥꯛ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯤꯠ ꯈꯠꯅꯗꯨꯅ ꯄꯥꯎ ꯄꯨꯡꯕ ꯐꯥꯎꯅꯔꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒꯤ ꯃꯆꯨ ꯃꯈꯥ ꯇꯦꯡꯕ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯉꯩꯗ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯅ ꯀꯩꯔꯥꯛ ꯑꯗꯨ ꯊꯥꯔꯒ ꯌꯨꯝꯗꯨꯒꯤ ꯀꯥꯡꯒꯤꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯃꯆꯨ ꯃꯈꯥ ꯇꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯂꯥꯏꯔꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯔꯣꯛ ꯑꯣꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯥꯡꯒꯤꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯅꯨꯄꯤꯗꯨ ꯄꯥꯈꯠꯂꯒ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨ ꯀꯥꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ, "ꯏꯍꯦ ꯃꯔꯨꯞ, ꯅꯪꯗꯤ ꯀꯩꯔꯥꯛ ꯑꯁꯤ ꯄꯥꯝꯕ ꯑꯣꯏꯔꯦ꯫ ꯈꯔ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯃꯗꯁꯨ ꯄꯥꯏꯌꯨꯗꯅ ꯀꯩꯔꯥꯛꯄꯨ ꯄꯥꯏꯔꯤꯁꯤꯕꯨ?" "ꯑꯣ, ꯑꯗꯨꯕꯨꯗꯤ ꯂꯥꯏꯔꯕ ꯃꯔꯨꯞꯅꯤ ꯈꯟꯕꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯕꯤꯔꯒ ꯑꯍꯣꯡꯕ ꯀꯩꯔꯥꯛ ꯑꯁꯤ ꯂꯧꯕꯤꯔꯒꯦ ꯈꯟꯗꯨꯅ ꯄꯥꯏꯕꯤꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯐꯔꯦ, ꯑꯗꯨ ꯃꯉꯥꯏ, ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯩꯔꯥꯛꯇꯣ ꯂꯧꯕꯤꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯈ꯭ꯔꯕ ꯀꯩꯔꯥꯛꯅꯤ, ꯂꯧꯕꯤꯔꯣ ꯂꯧꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯂꯧꯁꯤꯡ ꯈꯪꯂꯥꯛ ꯍꯦꯛ ꯂꯥꯛꯂꯕꯣꯏꯔꯦ꯫ ꯁꯥꯊꯤꯅ ꯃꯥꯏꯊꯤꯕ ꯐꯪꯂꯕ ꯑꯗꯨꯗꯗꯤ ꯀꯩꯔꯥꯛ ꯑꯗꯨ ꯃꯔꯦꯟꯕꯥꯅ ꯊꯥꯡꯒꯠꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯐꯪꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯐꯠꯇꯅ ꯂꯩ꯫ ꯐꯠꯇꯕ ꯋꯥꯈꯜ ꯍꯧꯗꯣꯛꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨ ꯃꯔꯜ ꯃꯊꯨꯝ ꯂꯣꯏꯕꯇ ꯅꯠꯇꯅ ꯁꯥꯊꯤꯅ ꯏꯀꯥꯏꯕꯁꯨ ꯅꯪꯍꯟꯈꯤ꯫